and good morning to the ones in US, and good evening to wherever you are tuning in from. Hanba Maktada Pumna Makpu Kurumjari, Akwegi Zik Sound Sitaragadi, Yang Biriba Kananomna message something to biro, Akwegi setup se check the boina. Dangasi Akwegi book club ki continuation oina. Ngarang sulakpi ba Mahesh si dangsan biduna laire ngarang se connection kitang nungai tabaduda amuk aina Mahesh se yaubi da bayade namuk aina chingaga ngarang wari listen hauda baduda yam nungai tadana aina amuk kaujabani connectivity se amtang check tawjakige haujadringai da amtang mayam amtang IBU. All right, aina connection sidi ujare aduna koy adum hojarage adagi ahanba maktada akoigi book club sida book sharing tawbase sida akoi so anau book si akoigi participant mayam dagi glimpse se phanga kanda akoi nam paning ba pohon bada aduna ahanba da akoigi Soniana nahan share tawbiki bada is this even a country in mana wari Lira kanda share to with the dina paning man gidana order to raga ising si ngarang Amazon dagi masi thunge aduna koi mi am sigi platform sida dum share to mina basi amna aigi personally oina si amna kanai haraga hudok saraga han bada Mahesh ngarang buti introduction khara pi khre doisu amok akoigi listener da kitang Mahesh ki maram da kitang introduce to bu Kalsaiche. Aigi ming Mahesh Brahmacharimayum. Ai samak Wanjing the Kini. I say Hosik the LU, the Professional University, the BBA Losalaga, I say Yom Dozik entrepreneur with a business venture. Money about the year was successfully run Tori to say Ani Magasu, that to the home Kina to my like the Ziki nationwide with lockdown say coronavirus key cinema lockdown says my told the night lady though hopefully up to the okay Sigi lockdown say low matung the Agi as I gave to lane goes Ziki venture any to show credit to the Hosanaga as well as to buy do like she like power free time my told she doesn't make it routine lady at my I can't get that. Okay, all right. Ado ngarang di wari sa kitang hogre do nga si makata na book sharing si matang chathabi. Aina si mayam ni from the share of the like I say Gabriel García Màrquez na iba love in the time of cholera haiba like dun like I say ai ngarang so apet pudi dum mayam mang the thamjegrabani ado ai sum chawrak ko ma toksarak like I say aina khallu base ke do ino haiba matam da kun dum mayam khangbi lockdown se ra ko ko je to bam da kya ta ta da ba sigi matam stage da aishu musima like say abet karamba pa ya se kai kai kino to bi hani mi matam da love in the time of cholera say nothing gi bai ta do hosi su coronavirus itself I see you am chaw na play ka ba wena du te ba kan ni cholera si ju matam tu da ka chaw ba de ti u play ka ba ni matam du da wi my concept jiga I was play by situation jiga but the situation jiga get manabama where gadra or nuksinaba amada matam today the cholera epidemic marathon also
yes epidemic maraktude da boy face to kai kai no kaina suga usi aigunda su siga pet similar or ka no mata situation amda ai chulai ne si genge kamai mana sala kaina adu mana to gaina nai ka se kan to ni khallu bai ta mana para ki na ado che tabi ko yes Ahoi, taje. ado ai sigi maram dai sum chawra kuma ai ka ka nam da sum share to jarake ai sida yaulse 우리 맨 캐릭터 어흥각 양 짜오는 캐릭터 어흥각 야오이 본즈데 아한바다 우리 플로렌티노 아리자 하이바 양나 패셔넷 오버 우리 누파 아바니 아두가 퍼미나 다사 하이바 티 아무가 티 마차니 ತಂದು다 아다 마세 아두가 플로렌티노 아리자가 퍼미나 다사가세 시기 라이크 시기 그노시데다 sum haugalan tugi sagalan tugi tonsi sagalan tugi sini mawani si aman na kano to thengna pumukup sini sida mawani jam nuksina kwaita nuksina ba se kano na Florentino ni jana matam tude amna pabu amna nuksi ba se luga nuksi ba se tapna matam ma se na fung e kano dina parmina da jana ado Pramina Daza ki kano se mabari se matam sida direct sida da ut lo sida ut matam da level se khara tang de do khara mana de da yo pi sina khara wang ba level la da lei luga Florentino sina tang ni adu itar su mana yam na thamoi se si ki kano se ma putle si nuksi ba sina ba ko mana yam na kano hona ra hai tare do rupees da kano farmina sida fondo e mana nuksi ba bi wafumje ado fondo ga kano sina su farmina sina su ma se matam da tamna ta ga mawari sin nuksi na hai tare nuksi na president da ko gi Lorenzo Daza hai na farmina Daza ki ma ge papa sina di papa ni bi usiki bondi nuksi na riba sigi relationship ya ma ya pam de mana pamda aduga mana kyam yamna pamda ki haibada kano se koi Florentino Arizaje mana nomka hai na ichan piji de laptho ka ichan piji ga leinari bra kano se amde khenai ai na ti chan piji kita bakta ai khalli bo se yamna to an level am de ne khalli nang bomna swana la kan se ma ki punchi ni level de ga ai na mo de expect to ri ba mayam se nang ka hen be ya ba ti nang laptho ko hai matan ji de mangda nomina ga dam ga ang natari kap kan ni nomina kap kan ni na si ida karena Florentino na ma fa na ma ka shukai ni ai si bu di do si ke si ba si no ida mo ka si bu di it's a very noble cause ni mana Florentino na wari se ma pa si da hai De ma pa si to maraktat na question am tang hang jage ngasagi wang kitang wang banem bahai se financially social status kan kada. yes social status to ni matamduda abadi Florentino Ariza sidi kano ma se mama lukha bina mana tolam torpa kano le mal anuga kano sina tuka Farmina Daza su mai matamduda di ma su mama di yang gan na kaina le tu taraga su Lorenzo Daza se ma gi wa ko my business se kari kind of my profession dum chap chana my exchange ma khai de tar ga su ma ni wari se de ku de se ma se dum well to mo ba 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 ni ma ki habiti koina my city is the now la ko ma ta city ni mo ni lai ni kum se amna ku de ra ruin nor ba yum se from bottom to top se mana Lorenzo Daza single pang mi ko ni aduna di ma se am well to the ko mi social kano sida yenga ko matam du mabani che ka khenai anubi kano aita ada maka cha thara pada ado osiki kano je Farmina se mapa sina sigi relationship si yaning da bada ki am lap na mo se ma ki relatives am ki min da mo chat ni journey se do ki sagon to nga chat pa mai chat pa si am sang na chat ni journey se abdi mapa ne kali se mo osiki city sida ki am Florentino Ariza sitaki lapping mati mana hena kapok pa hena tu si le ma pa sa kalis
ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯃꯐꯝꯁꯤꯗ ꯌꯧꯔꯤꯕ ꯃꯐꯝꯁꯤꯗ ꯀꯩꯅꯣꯁꯦ ꯄꯥꯎꯗꯤ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯗꯨꯝ ꯐꯥꯎꯅꯩ ꯀꯩꯅꯣꯒ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯒ ꯐꯔꯃꯤꯅꯥꯒꯁꯦ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯇꯦꯂꯤꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦ ꯇꯦꯂꯤꯒ꯭ꯔꯥꯝꯁꯤꯗꯤ ꯇꯧꯔꯒ ꯈꯔ ꯊꯥꯅꯔꯒ ꯃꯣꯏꯁꯦ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ ꯑꯗꯣ ꯀꯣꯟꯅ ꯃꯇꯝꯗ ꯃꯣꯏꯁꯤꯁꯨ ꯃꯕꯥꯅꯤꯒꯤ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯁꯤꯗ ꯂꯥꯞꯅꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯃꯇꯝꯗꯨꯗ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣ ꯋꯥꯔꯤꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯥꯅ ꯆꯤꯊꯤ ꯏꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯣꯏꯇꯤꯛ ꯑꯣꯏꯅ ꯌꯥꯝꯅ ꯍꯩꯈꯤꯕ ꯃꯥꯅ ꯏꯕ ꯄꯣꯠꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯁꯦ ꯐꯔꯃꯤꯅꯥꯁꯦ ꯑꯗꯨꯝ ꯍꯨꯟꯕꯒ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯏꯔꯛꯏꯕ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯍꯦꯛꯇ ꯈꯪꯗꯦꯕ ꯃꯥꯒꯤ ꯄꯦꯁꯅꯦꯠ ꯑꯣꯏꯕ ꯂꯞꯇꯣ ꯑꯗꯨꯝ ꯃꯥꯒꯤ ꯆꯤꯊꯤꯁꯤꯗ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕꯅꯤꯅ ꯐꯔꯃꯤꯅꯥꯁꯦ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕꯅꯦꯕ ꯑꯗꯨ ꯇꯧꯋꯦ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯗ ꯃꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯦ ꯁꯤꯒꯤ ꯇꯥꯏꯃꯤꯡ ꯁꯤꯒꯤ ꯃꯇꯝ ꯁꯤꯗꯩꯁꯤꯗ ꯃꯇꯝ ꯑꯦꯛꯖꯦꯛ ꯗꯦꯠꯃꯛ ꯊꯥꯔꯒꯁꯨ ꯃꯥꯅ ꯁꯤꯇꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗꯨꯗꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯡꯕꯁꯦꯅ ꯍꯧꯖꯤꯛ ꯐꯤꯕꯝ ꯂꯩꯔꯕꯅꯤ ꯑꯗꯣ ꯃꯥꯅ ꯁꯤꯇꯤꯁꯤꯗ ꯍꯜꯂꯛꯑꯒ ꯀꯩꯅꯣꯁꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯒ ꯅꯣꯡꯃꯈꯛ ꯊꯦꯡꯅꯕ ꯃꯈꯨꯠꯁꯤꯗ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯑꯃꯗꯅꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯅ ꯃꯥꯏ ꯃꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔ ꯂꯥꯛꯑꯒ ꯂꯣꯟ ꯑꯃꯃꯝꯗ ꯃꯐꯝ ꯑꯃꯈꯛ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯁꯨꯝ ꯃꯥꯏ ꯃꯃꯤꯡꯗꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯩꯅꯣꯁꯦ ꯐꯔꯃꯤꯅꯥꯁꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯅ ꯀ꯭ꯔꯥꯎꯟ ꯒꯣꯗꯦꯁꯅ ꯍꯥꯏ ꯀ꯭ꯔꯥꯎꯟ ꯒꯣꯗꯦꯁꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯤꯗꯩꯗ ꯌꯥꯝꯅ ꯃꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯄꯣꯠ ꯑꯃ ꯂꯩꯗꯣꯏꯒꯤ ꯃꯃꯜꯁꯨ ꯉꯥꯡꯅꯔ ꯂꯩꯕꯁꯤꯗꯩꯗ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯤ ꯑꯩꯒꯤ ꯀ꯭ꯔꯥꯎꯟ ꯒꯣꯗꯦꯁꯅ ꯀꯩꯅꯣ ꯇꯧꯕꯗꯗꯤ ꯄꯛꯆꯔꯣꯏꯗꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯥꯏꯕ ꯃꯈꯨꯠꯁꯤꯗꯩꯗ ꯐꯔꯃꯤꯅꯥꯁꯦ ꯄꯂꯥꯎ ꯑꯣꯠꯊꯣꯛꯑ ꯌꯦꯡꯉꯛꯄ ꯃꯇꯝꯁꯤꯗ ꯎꯔꯦ ꯀꯩꯅꯣꯁꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣ ꯋꯥꯔꯤꯖꯥꯁꯦ ꯑꯗꯣ ꯎꯕ ꯃꯤꯀꯨꯞꯁꯤꯗꯩꯗ ꯂꯥꯏꯔꯤꯛꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯁꯨꯝ ꯚꯥꯞꯅ ꯁꯥꯔꯀꯥꯟꯗ ꯁꯤ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯗꯣ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯅꯤ ꯆꯞ ꯆꯥꯅ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯠꯇ꯭ꯔꯦ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯀꯩꯅꯣꯁꯤꯃ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯁꯦ ꯎꯕ ꯃꯇꯝꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯁ ꯇꯧꯕ ꯈꯣꯠꯄ ꯑꯗꯨ ꯃꯌꯥꯝꯗꯨꯗ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯃꯕꯥꯅꯤ ꯂꯨꯞꯅꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯑꯦꯠ ꯗꯦꯠ ꯚꯦꯔꯤ ꯏꯟꯁꯇꯦꯟꯇꯨꯗꯩꯗ ꯂꯣꯏꯅꯃꯛꯁꯦ ꯂꯨꯞꯈꯤꯕꯒꯤ ꯀꯥꯏꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯥꯅ ꯐꯣꯔꯒꯦꯠ ꯏꯠꯅ ꯍꯥꯏꯔꯝꯃꯦꯕ ꯐꯔꯃꯤꯅꯥ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯁꯨ ꯃꯥꯁꯨ ꯌꯥꯝ ꯉꯛꯑꯦ ꯑꯗꯩ ꯄꯥꯔꯤꯕ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯉꯛꯑꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯅꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯇꯝꯗꯨꯗꯩꯗ ꯑꯥꯏꯗꯤꯌꯦꯂꯥꯏꯁ ꯃꯥꯅ ꯋꯥꯈꯜꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯥꯏꯗꯤꯌꯦꯂꯥꯏꯁ ꯑꯣꯏꯕ ꯏꯃꯦꯖ ꯑꯃ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯒꯤ ꯃꯥꯅ ꯋꯥꯈꯜꯗꯣ ꯁꯥꯒꯠꯂꯒ ꯊꯝꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯒ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡꯗꯨꯒꯁꯦ ꯌꯥꯝꯅ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯈꯦꯠꯅꯔꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯅꯍꯥꯟꯈꯩ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯃꯥꯁꯦ ꯁꯤ ꯑꯣꯏꯔꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯗꯥꯎꯠ ꯑꯃ ꯂꯩꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯑꯗꯨꯝ ꯃꯕꯥꯅꯤꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯛꯄ ꯍꯧꯔꯛꯄ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯔꯛꯑꯦ ꯑꯗꯨ ꯃꯥꯅ ꯁꯤꯇꯤꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯗꯤ ꯃꯥꯁꯦ ꯃꯦꯆꯣꯔ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯀꯔꯝꯕ ꯋꯥꯈꯜꯅꯣꯁꯦ ꯈꯪꯗꯦ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯨꯒ ꯃꯦꯆꯣꯔ ꯑꯣꯏꯕꯒꯤ ꯋꯥꯈꯜꯒꯁꯦ ꯈꯦꯠꯅꯔꯛꯄꯒꯤ ꯀꯩꯅꯣꯗꯨꯅꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣ ꯋꯥꯔꯤꯖꯥꯒ ꯀꯩꯅꯣꯒꯁꯦ ꯃꯕꯥꯅꯤꯒꯤ ꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯗꯩꯁꯤꯗ ꯃꯕꯥꯅꯤ ꯂꯥꯞꯅꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣꯗꯗꯤ ꯐꯔꯃꯤꯅꯥꯗꯕꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯁꯤꯗ ꯑꯩꯒ ꯀꯩꯅꯣꯁꯦ ꯑꯩꯅ ꯔꯤꯖꯦꯛ ꯇꯧꯔꯦ ꯑꯩ ꯏꯕꯥꯅꯤꯒ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯑꯗꯒꯤ ꯍꯥꯟꯅ ꯏꯕꯥꯅꯤ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯁ ꯂꯩ ꯆꯤꯊꯤ ꯊꯥꯅꯈꯤꯕ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯄ꯭ꯔꯦꯖꯦꯟ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯍꯟꯗꯣꯔꯛꯑꯣ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣꯗꯗꯤ ꯐꯔꯃꯤꯅꯥꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯗꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯃꯥꯁꯦ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯁꯣꯛꯈ꯭ꯔꯒ ꯃꯉꯣꯟꯗꯗꯤ ꯂꯥꯏꯅꯥ ꯑꯃꯗꯧꯅ ꯑꯣꯏꯔꯛꯄꯅꯦꯕ ꯁꯤ ꯂꯥꯏꯅꯥ ꯑꯣꯏꯕꯁꯦ ꯀꯩꯅꯣꯁꯤ ꯂꯥꯏꯔꯤꯛꯀꯤ ꯊꯤꯝꯁꯦ ꯁꯤꯗ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯂꯥꯏꯔꯤꯛꯀꯤ ꯊꯤꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯞ ꯁꯤꯛꯅꯦꯁ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯆꯥꯛꯄ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯣꯠꯄ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯣꯂꯦꯔꯥ ꯍꯥꯏꯁꯦ ꯑꯗꯒꯤ ꯄ꯭ꯂꯦꯛ ꯂꯥꯏꯅꯥ ꯑꯃꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯄꯤꯔꯤꯕ ꯊꯤꯝꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯛꯑꯗꯣꯏꯅꯤ ꯑꯗꯣ ꯀꯩꯅꯣꯗꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ
physically as well as kano oina nagidoine ado mana sigi matamsida mana thamoi de chak tana potana wai ta potaba mayam se magi mama sina magi homeopath doctor ama my godfather right ta adu kauri ngai matamsida Florentino na thamoi fo kana na ra lei matamse madi asing har wagadi ngasai Carmina na reject tawro ko to thawai nuai ta na unga lei ni chaba thapa ya ta sigi matamsida doctor sina sima si cholera ne na hai amna amna ani cholera na ram tu ko chap man re mo ta sai ki mare putliba symptom si kai ado sumana la pasida ma se wana leide aduga famina se ko da thamdi ma se ki moi fan kan city sta leiba ko ki Paris ta lai la shutam ba ko doctor Rubenal Arino and siso en character ni silima sino pa se la ka ne adu la ga si ma ga ti no re famina ga se aduga kan sina Florentino sina ma se masang se do ta bita mana ngai da lei kuina lei se ma si da hai se half a century hai half a century se ka ya exact kan won ha won ta 51 years 9 months 4 days hai mana ngai des mana famina ngai des ada kan se mana opportunity ba moment ba ngai da lei ga ko ge kan na famina na kan opportunity moment se la ko na tan si da moi adu la pai se do moi na chani around 70 80 mu ki chang shro ko matam do tani ale na mana kano na Florentino na hai se kan da Fermina da zada I have waited for this opportunity for more than half a century to repeat to you once again my vow of eternal fidelity and everlasting love by sigi mikup sida sida kano na hai se matam do bu 51 years 9 months 4 days ngai sigi matung da mo kano sida Florentino na mage si everlasting love se Fermina se hai ba matam se Fermina se adu mikup sida su ma se ta bai ho wei sao ke to is my life sida engare se a ko ne kari no hai matam se sida ana hai sida na Florentino na di yamna opportunity or the moment ne khallido si matang sida di masagi alora kan sida kano sina Dr. Juvenal Arvino se magi Fermina gi pa si ba mi te si ne ba ma ne wa ngai ra bu mai no pa se le ma na chang ba du ya da na pa se ma gi so na ka da Florentino se in the meantime ma so sai ki kano reject to kano reject to ro tu di ma so kan no da ga chau ba company ne ma mai gi river company river ko gi river boating company ma nei adu bi top echelon da ga yo ne ma so ta da adu ma pu ma ni do long da so ma na ngai ri so only sai gi si gi wakal jina ma ma da lam jin mo ka famina su one day tanja ma di so la ma se ma ga ai ga famina ga ma ga se so na ani je thong na ba je so yin ma ta mo la ni na mai to ma na 51 years 9 months 4 days ya ma na ngai ko mi ko ko le ma ne ma na ngai ra mi ko to famina da na mo ta yam sa de si ma se ai ni mo se ai gi wi thu oi ra ba ni ai no pa si ko ki ai se on to le ke to kan se na da ta pa au ma ngai mo so na hai si ma ta yam sa de ma ne si to famina ni se lo ne khat ta ba azada insulting or what se atu de hen insulting or like je ai famina ta hai ba se atu de hen lo ne like tra ne ha mai to ka thai ado sigi mana adubu ko na kan da bi ma se like sigi ai kan do asim no chap chana hai de so no ma wa ni se kan na Florentino na pa mi ko se ko na kan di oi ra ko do ne han ma wa ni se kan do hoi like to ta ma mo na mar mo ra ga hai ta re last di ending si ta di Florentino pa ko si du ko ki ko ga di ba ne ado sidai sigi like sida saigi aina team haitaraga aina sum kano tawba matamda saigi do le love sickness haibase dum laina amaga dum chap manai haise adi
ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯍꯥꯏ ꯃꯥꯁꯦ ꯃꯥꯒꯤ ꯍꯣꯃꯤꯌꯣꯄꯦꯊ ꯐꯥꯗꯔꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯁꯤꯗꯤ ꯀꯣꯂꯦꯔꯥꯅꯦꯅ ꯑꯗꯨꯝ ꯗꯣꯛꯇꯔ ꯃꯁꯥꯃꯛꯇꯨꯅ ꯑꯗꯨꯝ ꯍꯥꯏꯅꯦꯕ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯃꯥꯅ ꯎꯠꯂꯤꯕ ꯄꯣꯠꯇꯨ ꯃꯌꯥꯝꯗꯣ ꯁꯦꯝꯗ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯦꯟ ꯍꯥꯏꯇꯥꯔꯦ ꯃꯔꯛꯇ ꯐꯥꯎꯔꯤꯕ ꯄꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯄꯦꯟꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯦꯟ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯏꯃꯣꯁꯅꯦꯜ ꯑꯗꯨꯒꯨꯝꯕ psychological pain ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯌꯧꯗꯣꯏꯅꯦ ꯌꯧꯈꯤꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯐꯤꯖꯤꯀꯦꯜ ꯂꯥꯜꯂꯛꯄꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯔꯛꯑꯦ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯂꯞ ꯁꯤꯛꯅꯦꯁꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯞ ꯁꯤꯛꯅꯦꯁꯁꯤꯅ ꯂꯥꯏꯅꯥꯅꯦꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯁꯀꯤ ꯆꯦꯞꯇꯔꯁꯤꯗꯗꯤ ꯐꯖꯅ ꯎꯠꯂꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯁꯤꯝꯕꯣꯜ ꯑꯣꯏꯅ ꯐꯖꯅ ꯇꯧꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯐꯔꯃꯤꯅꯥꯅꯦ ꯑꯗꯨꯒ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯦꯞꯇꯦꯟ ꯑꯃꯈꯛꯇꯨꯒ ꯃꯣꯏꯁꯦ ꯑꯞ ꯁ꯭ꯇ꯭ꯔꯤꯝꯗ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯀꯣꯏꯕꯁꯦ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯁꯦ ꯈꯔ ꯊꯨꯅ ꯍꯜꯂꯛꯄ ꯌꯥꯅꯅꯕ ꯍꯥꯏꯅ ꯃꯣꯏꯅ ꯄꯦꯁꯦꯟꯖꯔ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯝꯃꯝꯃꯒ ꯃꯣꯏꯅ ꯂꯥꯛꯏꯕ ꯔꯤꯚꯔꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯔꯥ ꯑꯥꯎꯠꯕ꯭ꯔꯦꯛ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯞꯁꯤꯗ ꯌꯦꯂꯣ ꯃꯆꯨꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛꯁ ꯆꯤꯡꯈꯠꯂꯒꯗꯤ ꯍꯥꯏꯕꯗꯤ ꯁꯤꯞ ꯃꯅꯨꯡꯁꯤꯗ ꯑꯦꯄꯤꯗꯦꯃꯤꯛ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯏꯗꯣ ꯑꯗꯨꯒꯤ ꯁꯤꯒꯅꯦꯜ ꯇꯧꯕ ꯁꯤꯒꯅꯦꯜꯗꯨꯃ ꯄꯤꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯄꯗꯣꯏꯅꯦ ꯃꯣꯏ ꯑꯍꯨꯝꯃꯛ ꯉꯁꯥꯏꯒꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯅꯦ ꯐꯔꯃꯤꯅꯥꯅꯦ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯃꯣꯏꯁꯦ ꯀꯣꯂꯦꯔꯥ ꯀꯩꯀꯩ ꯀꯩꯝ ꯅꯥꯕ ꯅꯠꯇꯦ ꯑꯗꯨꯃꯛ ꯀꯣꯂꯦꯔꯥ ꯅꯥꯔꯦꯅ ꯍꯥꯏꯖꯟꯅꯔꯒ ꯉꯁꯥꯏꯒꯤ ꯐ꯭ꯂꯦꯛꯁꯦ ꯎꯠꯂꯒ ꯃꯣꯏꯁꯦ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯕꯗꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣꯁꯨ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯁꯨ ꯐꯔꯃꯤꯅꯥꯁꯨ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣꯗꯨꯅ ꯍꯥꯏꯗꯤ ꯀꯣꯂꯦꯔꯥ ꯅꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯤꯅꯤ ꯃꯣꯏꯅ ꯎꯠꯂꯤꯕ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯊꯤꯝꯁꯤꯗꯅ ꯑꯩꯈꯣꯏꯒꯤ एजिंग एजिंग एंड डेथ से कोई सिदैसिदा कोई इंटॉलरेंस अमा कोई सु उइदा आदि कैरेक्टर अहुम से कोई सिदैसिदा मोने नहा ओरिङै सिगी मतमतुदैदा मोने तौबा डेली एक्टिविटी मोने कया यामना याम एक्टिविटी तौबो खोपा अदु याम एक्सेंग ले अदुगा अहल लोइसलको मतमजिदैदा मोने हाइबदी याम इचम समना बाथरूम चंगो ओइरो ओ नत्रगना फिरो होमोपदुसु ओइरो सिगी मयामसिदैदा मसाइगे यामना नहा ओइङै मतमदुदैदा मोने तौबो ngam हौजिक अहल लोइसलाकान्सिदि मोने ngamaktibो मयाम अनिगि कंपैरिजन जुटले हाइदि अहल लोइसलको मतमसिदैदा कोइसे काया हेल्थ दरकार लay how fragile we are हाइदो सिगी केना सम गुड पाइता अदुगा केनोसिना कोई कोई इसामक्सुदु दum मुइ खुरिमक्सुदु dum biasness amadi dum lay कोई dwarf कोई elderly हाइता सिदैसिदा अहल लोइरगदि नुक्सिदबसि याति सिदि यामना सेंग हारगदि अहल लोइरगदि नुक्सिदि काना हाइसे यामना केनि सिदैसिदा कोई फर्मिनागी मसानुपिसिना हाइ सिदैदा love at this time is at kano disgusting kano na Ophelia hai Ophelia my opinion is love among older people is nothing more than disgusting she is over kugi kano mane kugi biasness haitare towards we elderly sigumba ane sigumba ba dai ne aduga kuina date se si ba se kuina yamna je kano se nahawi ne de tu mo khandi si halo sana kan si mi man se amna kugi tok no khar dai kan se roi do bugi kano ma utpato alu mo utli se habdi Dr. Homenal Arvin usina mana nahawi ne mata di si ba se kashunate ma de mana hai se permanent probability hai mana nahawi ne man khali se si ba se kashunate permanent probability ne अदो मान हल गरा काना दि मान खाले सी ने परमानेंट प्रोबेबिलिटी नलम जे सिरि इमिनेंट डेस्टिनी ने मान हाय सिंग साइगी केनो सिमा सिगी सुमाना थीम जे सिगी केनो सिमा लागा केनो जे दुगी केनो दुमा लाइ कोइ उसिकी हाय सिने लिगी कोइ इंटॉलरेंस अदुगा बायसनेस वास एल्डरली सिगी याम चालना सिगसु उतलगा सुमाना वारी जे मेन केनो जे हाय तागरी मसाइना फॉरेन ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯥꯅ ꯌꯥꯝꯅ ꯉꯁꯥꯏꯒꯤ half a century ꯗꯨꯃ ꯃꯥꯅ ꯉꯥꯏ ꯉꯥꯏꯔꯤꯁꯦ ꯅꯨꯡꯁꯤꯕ ꯃꯤ ꯈꯔꯅ ꯑꯗꯨꯝ ꯍꯥꯏ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯕ ꯈꯛꯇꯅꯤ ꯑꯇꯩ ꯄꯣꯠ ꯀꯩꯝꯇ ꯌꯥꯎꯕ ꯌꯥꯗꯦ
ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯁꯤꯅꯦ ꯅꯨꯡꯁꯤꯕꯁꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯅ ꯃꯥꯅ 51 years 9 months days ꯉꯥꯏꯕ ꯉꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯐꯔꯃꯤꯅꯥꯒꯤꯗꯃꯛꯇ ꯄꯦꯁꯟ ꯌꯥꯝ ꯄꯦꯁꯟꯅꯦꯠ ꯑꯣꯏꯕ ꯀꯩꯅꯣꯝ ꯌꯥꯎꯔꯤ ꯑꯗꯨꯅꯅꯦꯅ ꯑꯩꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯄꯦꯁꯟꯒꯨꯝꯕ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯥꯁꯨ ꯃꯔꯝꯗꯤ ꯃꯥꯁꯨ ꯋꯦꯜ ꯇꯨ ꯗꯨ ꯑꯣꯏꯔꯕꯅꯦ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯀꯝꯄꯅꯤꯗꯨꯒꯤ ꯑꯗꯨꯝ ꯇꯣꯞ ꯑꯦꯁꯤꯂꯣꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥꯅꯤ ꯃꯥꯁꯨ ꯌꯥꯔꯦꯗ ꯑꯩ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯒꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯐꯔꯃꯤꯅꯥꯁꯨ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯃꯆꯥ ꯃꯁꯨ ꯂꯩꯈ꯭ꯔꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯨ ꯉꯁꯥꯏ ꯃꯉꯣꯟꯗ ꯄꯦꯁꯟ ꯑꯃ ꯐꯔꯃꯤꯅꯥ ꯅꯠꯇ꯭ꯔꯒꯗꯤ ꯐꯔꯃꯤꯅꯥ ꯁꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤꯃ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡꯂꯤ ꯆꯞ ꯃꯥꯟꯅꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯄꯔꯁꯣꯅꯦꯜ ꯀꯩꯅꯣꯗ ꯄꯔꯁꯣꯅꯦꯜ ꯅꯣꯠꯇ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯃꯥꯁꯦ ꯔꯤꯖꯦꯛ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯨꯔꯒ ꯃꯇꯝꯗ ꯑꯩꯅ ꯑꯣꯟꯂꯤ ꯀꯩꯅꯣꯗꯨꯒꯤ ꯃꯃꯤꯡꯗꯨ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯄꯥꯔꯒ ꯑꯗꯨ ꯀꯟꯇꯦꯟꯇꯨꯗ ꯇꯧꯔꯝꯃꯦ ꯍꯥꯏꯐꯦꯠ ꯑꯩꯉꯣꯟꯗꯒ ꯃꯥꯟꯅꯔꯨꯕ ꯁꯤ ꯉꯁꯥꯏꯒꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯅꯒ ꯋꯥꯔꯤꯕ ꯈꯣꯠꯂꯤꯕ ꯉꯁꯥꯏꯒꯤ ꯆꯣꯂꯦꯔꯥ ꯃꯥꯟꯅꯒ ꯋꯥꯔꯤꯕ ꯑꯩꯁꯦ ꯍꯟꯗꯛ 1 or 2 monthꯁꯤꯗꯒ ꯑꯩ ꯆꯥꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗꯒ ꯇꯧꯔꯒ ꯑꯩꯁꯨ ꯃꯍꯦꯁꯁꯨ ꯀꯣꯂꯦꯔꯥ ꯅꯥꯔꯦꯅ ꯈꯟꯕ ꯃꯇꯥꯡ ꯌꯥꯎꯈ꯭ꯔꯕ ꯌꯦꯁ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯥꯔꯤꯅꯦꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒꯤꯗꯤ ꯑꯗꯣ ꯃꯍꯦꯁꯇꯤ ꯀꯩꯅꯣ ꯀꯔꯤ ꯀꯤꯟꯗꯜꯁꯦ ꯀꯅꯥꯅ ꯄꯤꯕꯤꯔꯛꯄꯅꯣ ꯀꯤꯟꯗꯜꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯨꯅꯤ ꯉꯔꯥꯡ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯗ ꯀꯤꯟꯗꯜꯁꯦ ꯃꯥꯅ ꯀꯅꯥꯅꯣꯝꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯕꯗ ꯑꯩ ꯈꯤꯇꯪ ꯆꯤꯡꯅꯕ ꯑꯃ ꯂꯩꯈꯤꯕ ꯃꯥꯅ ꯄꯤꯔꯝꯕꯅꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯈꯔ ꯄꯥꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯕ ꯃꯥꯅꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯁꯦ ꯏꯁꯪ ꯁꯪꯗ꯭ꯔꯦ ꯀꯤꯟꯗꯜꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯦ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯗꯣ ꯅꯣꯕꯦꯜ ꯀꯩꯀꯩ ꯄꯥꯕꯗꯣ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯗ ꯄꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯔꯝꯕꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯂꯣꯛꯗꯥꯎꯟ ꯃꯇꯥꯡꯗꯤ ꯌꯥꯝꯅ ꯑꯁꯤꯃꯨꯛ ꯐꯕ ꯄꯣꯠꯁꯤꯗꯤ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯃꯥꯅꯦ ꯀꯤꯟꯗꯜꯁꯦ ꯑꯗꯨꯝ ꯄꯥꯕꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯄꯔꯁꯅꯦꯜꯂꯤꯗꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯦ ꯆꯦꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯥꯏꯅ ꯄꯥꯕꯅ ꯅꯨꯡꯉꯥꯏꯖꯕ ꯑꯗꯣ ꯀꯤꯟꯗꯜꯕꯨꯗꯤ ꯂꯩ ꯑꯗꯣ ꯃꯍꯦꯁꯀꯤꯁꯨ ꯕꯨꯛꯀꯤ ꯁꯦꯌꯔꯤꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯦ ꯕꯨꯛꯁꯤꯗ ꯍꯧꯖꯤꯛ ꯂꯚ ꯀꯣ ꯑꯗꯒꯤ ꯇ꯭ꯔꯥꯏꯡꯒꯜ ꯑꯗꯒꯤ ꯑꯍꯟ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯈꯜ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯈꯜ ꯑꯗꯒꯤ ꯂꯚꯁꯦ ꯀꯃꯥꯏꯅ ꯃꯇꯝꯒꯤ ꯌꯥꯋꯣꯟꯗ ꯇ꯭ꯔꯥꯟꯁꯆꯦꯟ ꯇꯧꯔꯀꯥꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯤ ꯑꯃꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕꯗꯣ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯗꯒꯤ ꯑꯣꯏꯕꯁꯤꯅ ꯑꯣꯏꯔꯒꯅ ꯃꯁꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯗ ꯌꯥꯝ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯆꯥꯎꯔꯅꯤ ꯇꯣꯄꯤꯛꯁꯦ ꯑꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤ ꯕꯨꯛꯁꯤ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯇꯥꯕꯗ ꯍꯧꯖꯤꯛ ꯈꯔ ꯑꯦꯡꯒꯜꯁꯦ ꯈꯔ ꯂꯩꯔꯕꯅꯤꯅ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯅꯣ ꯑꯗꯨ ꯄꯥꯅꯤꯡꯕ ꯄꯣꯛꯑꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯁꯨ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯕꯨꯛꯁꯦ ꯑꯃꯨꯛ ꯊꯤꯒꯠꯂꯒ ꯑꯃꯨꯛ ꯄꯥꯕ ꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯗꯤ ꯂꯩꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯕ ꯍꯧꯔꯀꯥꯟꯗ ꯂꯣꯏꯗꯤ ꯂꯣꯏꯁꯤꯟꯈꯤꯗꯕ ꯂꯥꯏꯔꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯣ ꯃꯍꯦꯁꯅ ꯑꯦꯅꯤ ꯑꯗꯔ ꯀꯃꯦꯟ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯌꯦꯁ ꯆꯨꯝꯃꯦ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯇꯥꯏꯝ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯄ꯭ꯔꯣꯗꯛꯇꯤꯞ ꯑꯣꯏꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯌꯥꯝꯅ ꯍꯦꯟꯅ ꯁꯤꯗ ꯄ꯭ꯔꯣꯗꯛꯇꯤꯞ ꯑꯣꯏꯍꯟꯅꯕ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯩꯔꯤ ꯐ꯭ꯔꯤ ꯑꯣꯏꯔꯒ ꯐꯦꯁꯕꯨꯛ ꯋꯥꯠꯁꯑꯦꯞ ꯌꯨꯇ꯭ꯌꯨꯕ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯃꯇꯝ ꯁꯤꯗꯕꯨꯗꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯂꯩꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯩꯔꯤꯕ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯗꯛꯇꯤꯞ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤꯃ ꯑꯩꯒꯤ ꯈꯔꯗꯤ ꯁꯤꯃ ꯈꯜꯍꯟꯅꯤꯡꯉꯦ ꯑꯩꯁꯨ ꯑꯦꯗꯤꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯗꯤꯕꯂꯞ ꯇꯧꯅꯅꯕꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯍꯣꯕꯤ ꯑꯃ ꯀꯩꯅꯣ ꯗꯤꯕꯂꯞ ꯇꯧꯒꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯌꯨꯇ꯭ꯌꯨꯕ ꯀꯩꯀꯩꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤꯅꯤ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯍꯥꯏꯔꯒ ꯁꯤꯒꯤ ꯀꯩꯅꯣ ꯁꯤꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯄ꯭ꯔꯣꯁꯦꯁ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯄꯦꯖꯁꯤꯗ ꯑꯩꯁꯦ ꯆꯪꯉꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯦ ꯏꯆꯦꯒꯤ ꯄ꯭ꯂꯦꯂꯤꯁꯇꯨꯗ ꯃꯦꯗꯥꯝ ꯁꯔꯣꯖꯅꯖꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯁꯦ ꯁꯤꯃ ꯌꯥꯝꯅ ꯀꯩꯅꯣ ꯑꯩꯅꯗꯤ
ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯃꯁꯨ ꯑꯩꯁꯨ ꯌꯥꯝ ꯄꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯄꯥꯒꯦꯅ ꯈꯜꯂꯒ ꯇꯥꯟꯖꯥ ꯑꯃ ꯏꯐꯪ ꯐꯪꯈꯤꯗꯕ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯁꯦ ꯆꯦꯞꯇꯔ ꯕꯥꯏ ꯆꯦꯞꯇꯔ ꯌꯥꯝ ꯐꯖꯅ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯩꯔꯦꯡꯁꯦ ꯄꯥꯕꯒꯤ ꯀꯩꯅꯣꯃ ꯆꯦꯞꯇꯔ 1 2 3 ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯔ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤꯃ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯊꯥꯖꯗꯅ ꯑꯩꯅ ꯅꯍꯥꯟꯈꯩ ꯑꯩꯅ ꯁꯤꯗ ꯂꯩꯔꯝꯃꯤꯅꯦꯅ ꯇꯧꯔꯒ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯆꯦꯞꯇꯔ ꯑꯃꯃꯝ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯀꯥꯏꯅ ꯌꯥꯝꯗꯦ ꯑꯃꯃꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯦꯞꯖꯣꯔꯞ ꯇꯧꯅꯅꯕ ꯑꯩꯁꯦ ꯍꯣꯠꯅꯔꯤ ꯇꯨꯝꯃꯝꯗꯥꯏ ꯁꯤꯗꯩꯁꯤꯗ ꯊꯥꯔꯒ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯆꯦꯞꯇꯔ ꯑꯩ ꯈꯟꯕꯗ 9 ꯑꯗꯨꯃꯥꯏꯅ ꯂꯩ ꯂꯦꯡꯕ ꯄꯥꯔꯠ 2 ꯑꯗꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯅꯤ ꯃꯗꯨꯗꯤ ꯈꯣꯡꯒꯨꯝ ꯃꯦꯂꯩꯒꯤꯒ ꯇꯥꯔꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯌꯥꯝꯅ ꯑꯩꯅ ꯑꯗꯨꯒꯤ ꯇꯥꯔꯒ ꯄꯦꯟꯇꯤꯡꯒ ꯇꯧꯅꯤꯡꯕ ꯌꯥꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯣ ꯐꯖꯕꯗꯣ ꯑꯗꯩꯗ ꯈꯝꯕꯒ ꯊꯣꯏꯕꯤꯒꯒꯤ ꯃꯕꯥꯅꯤꯒꯤ ꯂꯩꯔꯤꯕ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯗꯨꯒ ꯊꯣꯏꯕꯤꯅꯒ ꯅꯣꯡꯃꯒꯤ ꯃꯃꯥꯡꯗꯒ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯏꯆꯦꯗꯁꯨ ꯑꯩ ꯊꯥꯒꯠꯆꯒꯦ ꯑꯗꯨꯒ ꯃꯦꯗꯥꯝ ꯁꯔꯣꯖꯅꯤꯁꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯊꯥꯒꯠꯄ ꯏꯆꯔꯤ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤ ꯇꯥꯕꯗ ꯃꯁꯤꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯄꯥꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒꯁꯤ ꯆꯍꯤ 2017ꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ US ꯇ ꯂꯥꯛꯄꯗ ꯄꯥꯕ ꯍꯧꯖꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯏꯃꯥ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯈꯤꯗꯕꯒꯤ ꯌꯥꯝꯅ ꯒ꯭रीविंग हीलिंग फेज ꯑꯃ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯀꯥꯟꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ हीलिंग फेजꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯕ ꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯔꯒ ꯃꯇꯥꯡ ꯑꯃꯗ ꯉꯁꯥꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯌꯨꯝꯁꯤꯗ ꯀꯥꯎꯁꯦ ꯂꯥꯛꯄꯗꯣ ꯀꯥꯎ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏ ꯃꯥꯒꯤ ꯕꯨꯜꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯕꯅꯦꯕ ꯃꯣꯏꯁꯤꯅ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯔꯀꯥꯟꯗ ꯀꯩꯝꯇ ꯆꯣꯠꯂꯀꯥꯟꯗ ꯃꯣꯏꯁꯦ ꯍꯜꯂꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯕꯨꯜꯁꯤꯅ ꯃꯥꯅ ꯃꯥꯏ ꯋꯥꯝꯇꯣ ꯃꯥꯏ ꯕꯣꯗꯤ ꯋꯥꯝꯀꯗꯣ ꯑꯉꯥꯡꯁꯦ ꯑꯗꯨꯗ ꯊꯝꯃꯀꯥꯟꯗ ꯃꯣꯏꯁꯦ ꯐꯤ ꯍꯣꯡꯅꯕ ꯐꯤ ꯐꯥꯎ ꯂꯩꯇꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯤꯟꯁꯦ ꯄꯥꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯞꯄꯒ ꯃꯥꯁꯦ ꯄꯥꯕ ꯉꯝꯈꯤꯗꯕ ꯌꯥꯎꯋꯦꯕ ꯑꯗꯒꯤ ꯑꯩꯅ ꯏꯃꯥ ꯄꯥꯊꯧꯀ ꯍꯥꯏꯔꯒ ꯇꯧꯈꯤꯕ ꯌꯥꯝꯅ ꯄꯦꯁꯅꯦꯠ ꯑꯣꯏꯅ ꯄꯥꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯖꯝ ꯑꯉꯥꯡꯍꯜꯒꯤ ꯋꯥꯔꯗꯁꯦ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯍꯥꯏꯕ ꯂꯣꯟꯁꯦ ꯀꯌꯥꯝꯅ ꯔꯤꯆ ꯑꯣꯏꯒꯦ ꯑꯩꯁꯦ ꯈꯪꯉꯦꯕ ꯑꯩꯅ ꯄꯥꯖꯕ ꯀꯥꯟꯗ ꯑꯍꯥꯟꯕꯗ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯇ꯭ꯔꯥꯟꯁꯂꯦꯇꯦꯠ ꯚꯔꯁꯟ ꯑꯃꯗ ꯄꯥꯖꯩ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯣꯔꯤꯖꯤꯅꯦꯜꯁꯦ ꯌꯥꯝ ꯄꯥꯅꯤꯡꯕ ꯑꯗꯨꯒ ꯃꯩꯇꯩꯂꯣꯟ ꯑꯣꯏꯅꯗꯤ ꯄꯥꯕ ꯊꯣꯛꯑꯒꯁꯨ ꯁꯨꯛ ꯊꯥꯕ ꯂꯥꯏꯔꯤꯛꯇꯣ ꯑꯩꯅ ꯑꯗꯨ ꯄꯥꯔꯗꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯆꯪꯉꯅꯤ ꯑꯩꯅ ꯏꯃꯥꯗ ꯑꯝꯇ ꯄꯥꯕꯤꯌꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯄꯥꯕꯤꯈꯤꯕꯗ ꯃꯥꯒꯤꯁꯤ ꯑꯩꯁꯨ ꯍꯟꯖꯟ ꯑꯗꯨꯝ ꯆꯦꯞꯇꯔ ꯈꯔꯗꯤ ꯇꯥꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ YouTube ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯂꯩꯔꯒ ꯐꯖꯅ ꯄ꯭ꯂꯦꯂꯤꯁ ꯑꯣꯏꯅ ꯁꯦꯝꯃꯒ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯍꯦꯁꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯥꯏ ꯑꯩꯅ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯚ꯭ꯌꯨꯁꯇꯤ 1000 to 2000 ꯁꯤꯃꯨꯛꯀꯤ ꯆꯥꯡ ꯚ꯭ꯌꯨꯁꯦ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯩꯇꯩ ꯃꯆꯥ ꯑꯣꯏ ꯑꯩꯈꯣꯏꯁꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯦ ꯈꯤꯇꯪ ꯋꯥꯠꯄꯅꯔ ꯀꯔꯤꯅꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯒ ꯂꯥꯏꯛ ꯅꯝꯃꯝꯕꯗꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯑꯃꯅꯦꯕ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯚ꯭ꯌꯨꯁꯇꯨꯗꯤ 1000 to 5000 ꯑꯗꯨꯒꯤ ꯂꯥꯏꯛꯁꯇ ꯂꯩꯔꯀꯥꯟꯗꯅ ꯀꯩꯅꯣꯗꯨꯅ ꯂꯥꯏꯛꯇꯨꯅ ꯁꯝ 40-50 ꯑꯗꯨꯃꯛꯇꯪ ꯂꯩ ꯑꯗꯣ ꯁꯤꯃꯇꯥꯏ ꯑꯩ ꯌꯥꯝꯅ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯀꯥꯎꯔꯤ ꯑꯩ ꯑꯃꯨꯛ ꯆꯪꯉꯒ ꯑꯩ ꯁꯤꯃꯗꯤ ꯂꯥꯏꯛ ꯇꯧꯍꯧꯗ꯭ꯔꯦꯅ ꯑꯩ ꯂꯥꯏꯛ ꯇꯧꯕꯗꯤ ꯇꯧꯋꯦꯕ ꯑꯗꯣ ꯑꯗꯨꯃꯇꯪꯗꯤ ꯈꯤꯇꯪ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯚꯥꯞ ꯇꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤ YouTube ꯆꯦꯅꯦꯜꯁꯦ 2012 ꯀꯨꯏꯔꯦ ꯑꯩꯅ ꯇꯧꯖꯔꯛꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 5000 ꯁꯝꯊꯤꯡ ꯈꯛꯇꯅꯦ ꯑꯗꯣ ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝꯅ ꯅꯣꯛꯑꯦ ꯃꯃꯥ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯝꯇ ꯂꯩꯇ꯭ꯔꯦ you have to tell in the show subscribe click the button ꯀꯥꯏꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯥꯝ ꯇꯧꯕꯗꯣ ꯑꯗꯨ ꯇꯧ ꯍꯥꯏꯔꯤꯌꯦ ꯑꯗꯨꯅ ꯃꯍꯦꯁꯅ ꯑꯣꯕꯖꯔቭ ꯇꯧꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗ ꯁꯦꯌꯔ ꯇꯧꯕ ꯂꯥꯏꯛ ꯇꯧꯕ ꯄꯣꯠ ꯑꯃ ꯐꯩ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯁꯦꯌꯔ ꯇꯧꯕꯁꯤ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯅ ꯍꯦꯟꯒꯠꯃꯤꯟꯅꯁꯤ ꯑꯩꯅ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤ ꯁꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ
ꯑꯗꯣꯝꯒꯤ ꯄꯥꯝꯖꯕ ꯕꯨꯛ ꯑꯃ ꯈꯟꯒꯠꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇꯒꯤ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟ ꯄꯔꯁꯄꯦꯛꯇꯤꯚ ꯂꯔꯅꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯣꯂꯦꯖꯁꯦ ꯏꯟꯀ꯭ꯔꯤꯁ ꯇꯧꯋꯦꯅ ꯈꯟꯖꯩ ꯃꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ